state asida haukiba February gi tang 16 da President's rule thamdringa gi mangoinana Chief Minister oiramba N Virena Chief Minister famdagi resign tawkraba matung President's rule lakhrabasu mapung fava lengak ama semangamdana lakhibadu makata na miyamgi apamagi matungina amadi lamdamasida santi hanjinanabagi pandamda MLA kunma thoina khudek piduna Prime Minister Narendra Modi amasung Home Minister Amit Shah da aiba serol pishinduna lengak semjarage haina haijakrai Prime Minister Office amasung Union Home Ministry gi office ta ngarang April gi tang kunma panda pishinkiba serol aduda Kairau Wangjing Tentha Uripok Thanga Hyanglam Zurivam Tamelong Hairok Kaisamthong Lamsang Wangoi Karong Khetrigau Mayang Imphal Singjamai Wangkai Fungyar Thangmaiban Nauria Pakhang Lakpa Mau Ukhrulgi MLA singna khujek pikhi MLA kunma thoina Prime Minister Narendra Modi amasung Union Home Minister Amit Shah da pisinkiba serol aduda palliba wafamdi sahisigi haukiba February gi tang 16 da state asida President's rule salairabasu tha ahum phajilaba fawba state asida mapung fana santi hanjilakpa amasung tangdu laitaba phibam purakpa ngamdre haina miyamna penada ba fawraklei masiga loinana civil society organization keana miyang loinana wakan mifam famba yauna khongjang kaya sangsinduna President's rule gi mayukta laiba horaklei masigi mathakta state asida popular government ama semba ngamdabagi damakta ruling gi MLA singda madugi taxak punabgi wafam pawba fongdorklei maramatuna miyamgi apamba masung state asida mapung fana santi hanjilanaba thamoi sengna kathopaga loinana thabak tawrage haiba wafum ga loinana Prime Minister amasung Home Minister da popular government ama semnaba haijaki Manipur Police na Churusanpur amasung Thoubal District ke tuan mafamdagi miyoi mari mayai kabanisa brown sugar ga konana fagat pangamkrai police lagi phangba pawgi matungina Churusanpur District ke Singat sub division gi manung sanna Bengnom dagi Chinkhan Lun Sahi Kunmapan amasung Swangdo dagi Bungtan Chang Munlau Sahi Kuntratruk hariba miyoi anesi Churusanpur Police Station na konba Balbeng dagi fagat pangamkhi makhoi dagi Sktv'S sahunga kuntrama thoida hapamba brown sugar ga konana mobile phone ani amasung chaka mari panba gari amasu phangbangam khi atopa thogdok amadana Thoubal district ke khangabok khunau laikai degi miyoi anisu brown sugar ga konana fagapangam khi brown sugar ga konana faraba miyoi ani adudi Thoubal district dagi Muhammad Wakas sahi kuntaruk amasung district asimakta dagi Muhammad Yaris sahi kunmathoini makhoi dagi Sktv'S ahumda haplamba gram kuntra gi oigadaba brown sugar ga konana Chaka ani panba gari ama amasung mobile phone ahum recover tawba ngamkhi pharba miyoi sing asigi mathakta case lokhat pagalone na makha tana thijinbagi thabak sa thaba haukre hairi sahi asigi haukiba March thagi tang 13 da Assam dagi huralaga purakiba dumper truck registration number AS09AC5653 amba Ukhrul district dagi ngarang recover tawba ngamkrai police dagi phangba paw asigi batungina akaknaba pawama phangmadagi Ukhrul district ke Somdal police station konba taluigi mafam singda Ukhrul district police amasung Assam police ki apunba timna sangsinduna tibhomagi thabak sathabada hariba dumper truck asi phangmangam khibane masiga loinana truck asigi mapu Assam gi Murashar district agi Abdul Jalil da khusinakre hairi thasigi hokiba tang 22 da Jammu and Kashmir gi Pahalgam da thokiba terror attack adugi pakhum pibada military na thabak tawbada Prime Minister na maning tamba pikrai masiga loinana military na karama makhalgi pakhum pigani karama mafam da pigani amadi karama matam da pigani haibadugi thabak tawbada maning tamna tawba yahankrai khongthang ase ngarang Prime Minister Narendra Modi na lusingduna Defense Minister Rajnath Singh National Security Advisor Ajit Doval Chief of Defense Staff General Anil Chauhan yauna Army Navy amasung Air Force ki Chief Singa pangthokiba high level security review meeting da phongdokhibani hairi tongan ba news report singi matungina Cabinet Committee on Security gi anirak suba mifam phamdringa gi mangoina Prime Minister Narendra Modi na National Security Advisor yauna Defense Minister amasung Army Navy amasung Air Force ki Chief Singa unaduna Pahalgam terror attack ki makha tarakpada oirakliba phibam singi matangda kumna khanane ki laibak asagi armed forces singi tawbangamba amasung makhoigi professionalism aduda sapchana thajabaga loinana Prime Minister Narendra Modi na khongthang asi lokhalapani hairi
ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯁꯨ ꯇꯣꯉꯥꯟꯅ ꯎꯅꯈꯤ ꯍꯥꯏꯔꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯊꯣꯛꯈꯤꯕ ꯑꯦꯄ꯭ꯔꯤल 12ꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯑꯦꯄ꯭ꯔꯤल 16ꯗ ꯀꯦꯕꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯆꯠꯍꯟꯈꯤꯗꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯅꯤ ꯅꯦꯁꯅꯦꯜꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯄ꯭ꯔꯤल 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯅꯈꯤꯕꯅꯤ ꯍꯟꯗꯛꯇ ꯕꯤꯍꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃꯁꯨꯡ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯔꯦडियो ꯕ꯭ꯔꯣꯗꯀꯥꯁꯇ ꯄ꯭राइम मिनिस्टर नरेंद्र मोदीना इंडियादा टेरर अटैक चथरक्लिबा अदु कोइतान तानाबगा लोइनना मखोइबु चप चाबा परा तंबिगने हाइना फोंदोखिबा लेख्रबने नाकल अमरोमदा यूनियन होम सेक्रेटरी गोविंद मोहनना पैरामिलिटरी फोर्स अहुंगी सिपसिंगा अवांग थाकी मिफम पांगथोक्रे हाइरी मिफम अदुदा बीएसएफ की डायरेक्टर जनरल दलजीत सिंह चौधरी एनएसजी की चीफ भृगु श्रीनिवासन असम राइफल्स की हेड लेफ्टिनेंट जनरल विकास लखेरा अमसुंग एसएसबी की एडिशनल डायरेक्टर जनरल अनुपमा नीलेकर चंद्रासु सरुक याखी हाइरी